Laisi henbidu iskul halakpagi mafi marol hongdokpa loiraduna ngayak potharaba tungda charawangi haiduna kitchen da changlakpani. Mamasu machanupigi chanaba semduna leirami. Rani na phamo ima nangi chanaba thangtokpiraage. Hoi ima. Rani su chanaba singdu puthokduna table mathaktuda thami. Charo. Nangbu iskul anauba kabasi nungaibro. Nungai ma. Ado ai gari macha amta lebiyo. Rani machagi wahaiduda kaigi gari no ngausina no imagi ibema. Napana bien ngangna krabani. Mathang haptadagi chatnaba. As ima. Chahi sudana irang yam tongnuko. Chahi ani phadrabani tuyep thadoise. Nasana gyan taw. Aikhoigidi nang ama soire. Nakha thaba. Natraga nathak thongmada asa thamni haibasu leitrabani. Ai su khangeba ado gari leira hekta ngausinagadraba chahi sudana gari thawbagini ngahak leitana accident thoklise gari thengjinabadagi leisabi macha ama sire pakhang macha ama sire gari duna ahal ama thengjilame tari mayamse chahi sui khangde sudi khangde gari ama paisilani aduga pai dana kana gari chatli khangmanate Laisi henbi mamagi wahaiduda yaningdaba matau uttuna. Accident bu chahi sudaba khakna thokhanbro. Kainuni yuthakpa mayamna thawbadasu thoi. Gyan taba mi loina mangna thawba gari amata accident thokte haiba pau takhrabo. Mi gi laibakta tambaini. Sibabu kaino. Siyona tammadi khudi thira tusilasu siyiduni. Amabu oigera. Tuyeb hek loi jupau leiroi. Class tuyeb tuda mak wangna laknaba lairik ningthina pau. Gari haibadudi matamna adum pujarak tok leirabani. Nasaduta matik chanaba hotno imagi ibema. Ai mak wangnaba sohnage ado gari amta leibiyoba. Rani fingatuna machabu chaiba taude. Adugi mahod makokta tapna nanthabiduna hairei. Lam henganu imagi ibema. Mama mapana haiba inba ahal laman kina chatpa machadi lemna mangdabani. Nangibu aikhoina kai wathandoino. Leiriba lanthum mayamse ichagi ngangtani. Adubu nangsu hotnaba kallo. Matang matam chana thabak khuding tawgadabani. Nahay na singda pukning lupa matamni hausikti. Hayeng aikhoina solak naraklabadi pumnamak nangi nathakta tarak tawribani. Imana haiba illu. Arembada matam manghangano. Matamna kanabu sungaidabani. Maadi leptana adumak mathaw kaidana chatkini. Nang khakni lehauduise. Aduna thabak khuding matam chana tawba tawmo. Tungda ningamdaba poktanaba. Napaga eiga sum kanduna nangi nakta leigi haibi yaroi. Aikhoisu nongmadi matamna puduna chatkidawribani. Laisi henbi mamagi aroiba wahaiduda mamagi makutu tapna baisinduna mamawu yenglai. Ingaw-ngawna kena mauna chawrakpini. Adugumbu wakhal amadi nongmata lamsinduna khanjinkhide. Rani machanupido mabukning nushire khangladuna. Charo. Loibaga lairik pathoknaba. Wakhal henjinna khanjinganu bema. Laisi henbi hawgatuna mamabu konsili. Mabukning nushiba phawrai. Magidi mama mapanatana hanna yengbada chekta cheksilakpa matamda mama mapanatana kana leite. Mikupsida makhoiga lapnagadaba mikupto khanjilubada thamoido waroige kaploige ngamjai. Khonjel khajik thokna kaptuna. Ima noi nachaibu thadokduna chatkinuko. Aigidi baba mama natana kanasu leite. Aina warakpada aina sontharakpada aige thongna hapibasu nakhoi ani khaktani. Ai noiga kainani khanbada sengna yam kijaye ima. Rani machagi nanganda tapna nanthabiduna themlei. Adugibo kappa hongnabro nangbo towase angang macha thongna. Hojiki haiba nateni nangbo. Imaga babaga na ichabu thadokduna kaigi chatoino. Se kapano nako kaloina chikpatare seba to. Rani machabu mathadagi lawthokpiduna mabidu daithokpi.
Toose. Kaigi wakal piktarino. Pamo. Ichadi maram mukbani. Acha athakse khara chasilaga lairik amu panaba tawthokuro. Tuition oja so laani. Laisi hinbisu tapna famthaduna chanabado chaba hokre. Somdana mangalgi yumdani. Thawai nungaite haiduna kaptuna mangduna adumung leiba yadaba maramna mau ama oibagi mathaudo kaidana tawnaba hotnai. Lingjel numidang wairamgi thabang inkhang losinba loiraba tungda kada changlaktuna taibang semba mapu mabu thawni janaba chandon machugi fi fane mapan sky blue na moirang fijan hakpado setuna duk candle puthoktuna thorei. Mau amagi mapung faba fizon setuna mamit ani ushinja makhut ani lohnaduna taibang semba mapu mabu mabuk ningche na ningjarei. Hidak ngauri changlakpa nupado manggonda laisang mamangda nganthoiramliba saktamduda ngaihak mitkupta munna yengi. Nishagi mayaisu mangkhigum inthok-libini kaukragum munna luthana yenglei. Honglamle sakfamso laisaringai jwai tana thadokhiba amuba samlang ngasina samlang maru ama tahanda mauni taktuna pulliba sambul laibakta malem laisha purnima thajaso ikaiduna nupi mabu ubada lotkrani wakhalda khalakpani. Thamoida pamuba kauba ihul amaso mikupsida chonglakum tawi. Asuk ningthebi nangse ai khakkiniko aitaginiko nangse. Lingjelna mamai mamit pang thorakpada mabu adumunna yenglambaduda ikhang-khangna fukhawgatli. Mangalso hojiktada wakhal laklagum yengda saduna changkhre mikup ama pantharamda. Lingjelso kada changlaktuna mafi honglaba tungda nupa magi manakta changsilaktuna hangjarei. Dada, kain sang thongsige. Mangal thawa sade khondo khara wawrapna. Nangna chaningba ama thong. Adugumba wathi waremdo matungde ngonda hangkano. Aduga aigi chakso hapkano. Imaga nanga khakki thongo. Aibu hanjin wa ngangangano. Gyan tabra aina haise. Lingjel khumba ngamde mara lairabi amago mamai tapna nonthakhi. Mangal nupidubo haifet khak michine yenglamlaga. Adugumba tukta sanabana tawdo aigi mangda ulakano. Nangna yumsida laiba nungaite hairaso nangi apamba lambida chatkibada aina thingloi. Atopa amada amuk nauna yumba lambida khong thangjingige hairagaso ai navung sakna kaina danpige. Nangi awong amada watana tamge. Nupido taba ngamlaktre. Nupido famtharaktuna nupa magi makhong sokna khurumduna kaplaga haijarei. Dada, aibu ngangbiyo, phubiyo, chaibiyo. Aina famda kaisu haijaroi. Adubo pap chelaba wahisingdudi ifamda takpigano. Ai imang ani suba ngamjaroye. Ai dadagi nakta sum laijage. Ifamda minungsi utpide. Nungshiba pide haina ai dadabo warauroi. Adubo ai balamlanba kanagi makada chatlo haiba wahaidumadi anirik sona panbigano. Ai khang manghamdiye. Dada, ai nangna taba kanaso nungshiba ngamloi. Mangal fukhawat-khre. Matawdu yengba ngamlaktrabada minungsi khangdaba saduna. Yare thokro. Kapsilawsinaba nupigi tata pangthagadaba nupado ai nate. Hoi, nangna ngamni haragadi layo. Ai nangonda kaishu hairoi. Adubo mapuriba ama oibagi hakti ifamda talakpa yaroi. Lingjelso tapna hawgatuna mapidu sengna taithoi. Wahai ama hairamda kadudagi thokre. Kadugi wang malalakpaga machinda warongna sonjarei. Nakapole matakom nanakta nakna lairibi aibo inthoktuna hanna yingdaba ngamiko. Asi oire nupana khoigi sajat. Apamba phanglaga nungsibabu miraiba. Asi oire ko. Dadana aibo thamoi sengna nungsi haikibado mikupsigi oire ko. Thamu inthoktuna
ꯑꯩꯕꯨꯁꯨ ꯑꯣꯠꯂꯣ ꯄꯦꯟꯗ꯭ꯔꯤꯐꯥꯎ ꯑꯣꯏꯌꯨ ꯅꯪꯁꯨ ꯂꯝꯂꯥꯟꯕ ꯊꯃꯣꯏ ꯃꯥꯒꯤꯅ ꯂꯦꯡꯗ꯭ꯔꯕ ꯃꯕꯨꯡꯉꯣ ꯃꯇꯝ ꯑꯃꯒꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕꯗꯣ ꯍꯧꯈꯤꯕ ꯇꯦꯟꯈ꯭ꯔꯕ ꯃꯇꯝ ꯈꯔꯗꯣ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤ ꯃꯤꯠꯌꯦꯡꯅ ꯌꯦꯡꯈꯤꯕ ꯃꯤꯀꯨꯞꯁꯤꯡꯗꯨꯅ ꯄꯦꯟꯊꯣꯛꯄ ꯇꯝꯂꯒꯦ ꯃꯤꯌꯥꯝꯒꯤ ꯃꯤꯠꯌꯦꯡꯗ ꯅꯪꯒꯤ ꯂꯣꯏꯅꯕꯤ ꯍꯥꯏꯕ ꯃꯤꯡꯊꯣꯜꯁꯤꯅ ꯄꯨꯟꯁꯤꯁꯤꯃ ꯅꯅꯥꯛꯇ ꯂꯩꯕꯒꯤ ꯊꯧꯅꯥ ꯑꯣꯏꯖꯒꯦꯀꯣ ꯇꯥꯔꯛꯂꯤꯕ ꯄꯤꯔꯥꯡꯗꯨ ꯇꯩꯊꯣꯛꯏ ꯑꯃꯨꯛ ꯍꯟꯅ ꯇꯥꯍꯜꯂꯔꯣꯏ ꯑꯈꯥꯡ ꯀꯟꯕꯤ ꯑꯣꯏꯔꯒꯦ ꯋꯥꯈꯜ ꯃꯥꯅ ꯈꯜꯂꯤ ꯃꯉꯥꯁꯨ ꯀꯥꯗꯨꯗ ꯃꯊꯟꯇ ꯀꯣꯏꯆꯠ ꯆꯠꯂꯤ ꯂꯤꯡꯖꯦꯜ ꯀꯨꯝꯂꯛꯇꯨꯅ ꯆꯥꯛꯈꯨꯝ ꯆꯪꯂꯛꯏ ꯃꯅꯦꯝ ꯂꯩꯔꯝꯕꯗꯨꯗ ꯅꯣꯛꯃꯤ ꯍꯪꯖꯩ ꯏꯃꯥ ꯀꯩ ꯏꯟꯁꯥꯡ ꯊꯣꯡꯖꯧꯒꯦ ꯂꯩꯃ ꯅꯣꯛꯃꯤ ꯏꯃꯥꯒꯤꯗꯤ ꯏꯌꯥ ꯌꯥꯏꯗ ꯏꯃꯨꯡꯅ ꯆꯥꯅꯤꯡꯕ ꯑꯃ ꯍꯦꯛꯇ ꯊꯣꯡꯖꯤꯜꯂꯣ ꯏꯕꯨꯡꯉꯣꯕꯨꯗꯤ ꯁꯧꯒ꯭ꯔꯤꯒ ꯄꯥꯛꯅꯝꯒ ꯌꯥꯝ ꯄꯥꯝꯖꯕꯅꯤ ꯊꯥꯡꯖꯤꯡ ꯑꯃꯦꯠꯄ ꯑꯃꯒ ꯌꯥꯎꯈ꯭ꯔꯗꯤ ꯃꯥꯒꯤꯗꯤ ꯂꯣꯏꯖꯔꯦ 이마기 ꯆꯝꯐꯨꯠ ꯑꯃꯒ ꯍꯥꯞꯄꯒꯦ ꯌꯥꯏꯗ 이마 인상 ꯁꯦꯝꯕꯤꯔꯛꯑꯒꯦ ꯁꯣꯝꯗꯅ ꯂꯩꯁꯤ ꯍꯦꯟꯕꯤꯁꯨ ꯂꯥꯏꯔꯤꯛ ꯄꯥꯔꯤ ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯨꯁꯨ ꯂꯤꯚꯤꯡ ꯔꯨꯝꯗ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯏ ꯃꯆꯥ ꯇꯨꯝꯕ ꯉꯥꯏꯕ ꯑꯣꯏꯅ ꯔꯥꯅꯤꯅ ꯚꯦꯝꯃꯁꯦ ꯒꯥꯔꯤ ꯃꯆꯥ ꯂꯩꯌꯣꯅ ꯃꯔꯩ ꯇꯧꯔꯝꯕꯅꯤ ꯃꯣꯏꯕ ꯅꯤꯡꯊꯦꯝ ꯁꯥꯎꯒꯠꯇꯦ ꯏꯪꯅ ꯈꯨꯝꯃꯤ ꯇꯨꯌꯦꯞ ꯂꯣꯏꯕꯒ ꯂꯩꯕꯤꯁꯤ ꯃꯃꯥ ꯍꯧꯖꯤꯛ ꯏꯆꯥꯊꯣꯏꯕꯤꯁꯦ ꯆꯍꯤ ꯁꯨꯕꯁꯨ ꯅꯠꯇ꯭ꯔꯤ ꯑꯗꯨꯒ ꯒꯥꯔꯤ ꯃꯆꯥ ꯑꯃ ꯄꯥꯏꯔꯗꯤ ꯆꯠꯀꯦ ꯀꯣꯏꯒꯦ ꯍꯥꯏꯔꯛꯀꯅꯤ ꯃꯃꯥꯟꯅꯕꯤ ꯄꯨꯟꯕ ꯍꯦꯜꯂꯛꯀꯅꯤ ꯃꯍꯩ ꯃꯁꯤꯡꯗꯒꯤ ꯅꯥꯊꯩꯔꯛꯀꯗꯕ ꯊꯕꯛ ꯇꯧꯍꯟꯕ ꯌꯥꯕ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤꯗꯤ ꯃꯥ ꯈꯛꯇꯅꯤ ꯑꯩꯅꯁꯨ ꯍꯥꯏꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯥꯁꯨ ꯊꯣꯏꯅꯗꯤ ꯑꯅꯝ ꯀꯟꯖꯗꯦꯗ ꯃꯊꯪꯒ ꯂꯝ ꯍꯦꯟꯁꯅꯨ ꯑꯩ ꯇꯧꯒꯦ ꯁꯨꯝ ꯃꯥꯁꯨ ꯆꯥꯎꯔꯛꯄꯁꯤꯗ ꯆꯝꯅ ꯍꯥꯏꯖꯔꯤꯅꯤ ꯀꯩꯗꯧꯔꯒꯦ ꯑꯝꯇ ꯁꯥꯎꯒꯠꯄꯤꯈꯤꯅꯨ ꯁꯥꯎꯕꯒꯤ ꯋꯥ ꯅꯠꯇꯦꯅꯦ ꯑꯩꯈꯣꯏꯒꯤꯗꯤ ꯃꯥ ꯃꯥꯡꯕ ꯌꯥꯕ ꯅꯠꯇꯦ ꯃꯊꯛꯇ ꯃꯆꯦ ꯑꯃ ꯃꯕꯨꯡ ꯑꯃ ꯃꯈꯥꯗ ꯀꯅꯥ ꯂꯩꯕ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤꯗꯤ ꯃꯪꯂꯥꯟ ꯃꯥꯅ ꯄꯨꯝꯅꯃꯛꯅꯤ ꯑꯗꯨꯒ ꯃꯃꯥ ꯅꯆꯥꯅꯨꯄꯤꯁꯦ ꯅꯨꯄꯥ ꯅꯍꯥ ꯀꯅꯥꯝꯇ ꯂꯣꯏꯅꯍꯟꯕ ꯌꯥꯗꯦꯀꯣ ꯍꯣꯏ ꯑꯩ ꯆꯦꯛꯁꯤꯟꯅ ꯌꯦꯡꯁꯤꯜꯂꯒꯦ ꯂꯩꯁꯤ ꯍꯦꯟꯕꯤꯗꯨ ꯂꯥꯏꯔꯤꯛ ꯄꯥꯕ ꯋꯥꯔꯛꯄꯒꯤ ꯃꯈꯥꯗ ꯀꯨꯝꯂꯛꯏ ꯂꯤꯚꯤꯡ ꯔꯨꯝꯗ ꯃꯃꯥ ꯃꯄꯥ ꯐꯝꯗꯨꯅ ꯂꯩꯔꯤꯗꯨ ꯎꯕꯗ ꯂꯣꯟꯅ ꯃꯄꯥꯅ ꯃꯥꯒꯤ ꯐꯣꯟ ꯊꯝꯂꯤꯗꯨ ꯂꯧꯗꯨꯅ ꯀꯥꯔꯛꯏ ꯀꯥ ꯌꯧꯕꯒ ꯂꯣꯛ ꯍꯥꯡꯗꯨꯅ ꯋꯥꯆꯞꯇ ꯇꯦꯛꯁ ꯈꯔ ꯊꯥꯅꯔꯤꯉꯩ ꯃꯃꯥꯟꯅꯕ 9-10ꯗ ꯄꯨꯟꯈꯤꯕ ꯑꯃ ꯀꯣꯜ ꯇꯧꯁꯤꯜꯂꯛꯏ ꯅꯨꯄꯤꯗꯨ ꯄꯥꯏꯁꯤꯔ ꯄꯥꯏꯔꯣꯏꯁꯤꯔ ꯉꯥꯏꯍꯥꯛ ꯈꯜꯂꯕ ꯇꯨꯡꯗ ꯐꯣꯟꯗꯨ ꯄꯥꯏꯈꯠꯂꯤ ꯂꯩꯁꯤ ꯍꯦꯟꯕꯤꯅ ꯍꯜꯂꯣ ꯅꯨꯡꯉꯥꯏꯔꯤꯕꯣ ꯀꯃꯥꯏ ꯇꯧꯔꯤꯒꯦ ꯅꯨꯡꯉꯥꯏꯔꯤꯌꯦ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯗ꯭ꯔꯤꯌꯦ ꯅꯪꯗꯤ ꯑꯩꯕꯨꯗꯤ ꯆꯥꯔꯦ ꯑꯗꯣ ꯅꯪꯕꯨ ꯍꯧꯖꯤꯛꯄꯨ ꯀꯩꯗꯧꯔꯝꯃꯤꯅꯣ ꯁꯨꯝ ꯂꯥꯏꯔꯤꯛ ꯑꯃ ꯌꯦꯡꯂꯝꯕꯅꯦ ꯑꯩꯁꯦ ꯅꯪꯉꯣꯟꯗ ꯋꯥ ꯑꯃ ꯍꯥꯏꯅꯤꯡꯕ ꯌꯥꯝ ꯌꯦꯠꯂꯗ꯭ꯔꯥ ꯍꯥꯏꯕꯨꯗꯤ ꯍꯥꯏꯌꯣ ꯑꯗꯣ ꯀꯨꯏꯗꯤ ꯀꯨꯏꯔꯣꯏꯁꯦ ꯑꯩ ꯕꯕꯥꯒꯤ ꯀꯥꯗꯩ ꯂꯣꯟꯅ ꯂꯧꯔꯛꯏꯅꯦꯕ ꯐꯣꯟꯁꯦ ꯑꯩꯅ ꯊꯥꯏꯅ ꯍꯥꯏꯈꯤꯕ ꯋꯥꯗꯣ ꯅꯪ ꯅꯤꯡꯁꯤꯡꯉꯤꯕ꯭ꯔꯥ ꯂꯩꯁꯤ ꯍꯦꯟꯕꯤ ꯈꯨꯝꯗꯦ ꯄꯥꯎꯈꯨꯝ ꯄꯤꯅꯤꯡꯕ ꯋꯥꯍꯪ ꯑꯣꯏꯕꯅ ꯈꯨꯝꯗꯕꯅꯤ ꯃꯇꯥꯡꯗꯨꯗ ꯃꯄꯥꯅ ꯃꯈꯥꯗꯒꯤ ꯈꯣꯟꯖꯦꯜ ꯈꯔ ꯆꯥꯎꯔꯞꯅ ꯕꯦꯃꯥ ꯃꯈꯥꯗ ꯌꯥꯝ ꯊꯨꯅ ꯀꯨꯝꯂꯛꯑꯣ ꯅꯪ ꯅꯨꯄꯤꯗꯨ ꯏꯄꯥ ꯄꯥꯈꯠꯅ ꯐꯣꯟꯗꯨ ꯐꯠꯀꯛꯇꯨꯅ ꯇꯥ ꯈꯨꯝꯃꯤ ꯕꯕꯥ ꯀꯨꯝꯃꯛꯑꯒꯦ ꯂꯩꯁꯤ ꯍꯦꯟꯕꯤ ꯃꯃꯥ ꯃꯄꯥꯕꯨ ꯀꯤꯅ ꯆꯠꯂꯤ ꯐꯣꯟꯗꯨ ꯄꯥꯏꯗꯨꯅ ꯃꯈꯥꯗ ꯀꯨꯝꯊꯔꯛꯏ ꯇꯦꯕꯜꯗ ꯍꯥꯟꯅ ꯐꯣꯟꯗꯨ ꯇꯞꯅ ꯊꯝꯃꯤ ꯅꯤꯡꯊꯦꯝ ꯃꯆꯥꯕꯨ ꯇꯣꯏꯅ ꯐꯨꯗꯦ ꯑꯗꯨꯕꯨ ꯑꯁꯤꯒꯨꯝꯕ ꯍꯨꯔꯥꯟ ꯁꯥꯖꯠꯁꯤ ꯃꯥ ꯌꯥꯗꯦ ꯅꯤꯡꯊꯦꯝ ꯁꯥꯎꯅ ꯄꯥꯏꯔꯝꯕ ꯂꯤꯒꯤ ꯆꯩꯗꯨꯅ ꯃꯆꯥꯒꯤ ꯃꯈꯣꯡ ꯃꯈꯨꯠꯇ ꯀꯟꯗꯨꯅ ꯐꯨꯕ ꯍꯧꯏ ꯂꯩꯁꯤ ꯍꯦꯟꯕꯤ ꯀꯞꯇꯨꯅ ꯕꯕꯥ ꯑꯩ ꯂꯥꯟꯖꯔꯦ ꯃꯇꯨꯡ ꯃꯅꯥꯎ ꯇꯧꯖꯔꯔꯣꯏꯌꯦ ꯕꯕꯥ ꯑꯩ ꯂꯥꯜꯂꯦ ꯑꯩꯅ ꯅꯪꯉꯣꯟꯗ ꯑꯁꯤꯒꯨꯝꯕ ꯑꯔꯣꯟ ꯑꯇꯨꯞꯀꯤ ꯊꯕꯛ ꯇꯧꯒꯅꯨ ꯍꯥꯏꯕꯁꯦ ꯀꯌꯥꯔꯛ ꯁꯨꯔꯦ ꯅꯪ ꯑꯩꯈꯣꯏꯁꯦ ꯎꯁꯤꯠꯇ꯭ꯔꯤꯔꯣ ꯕꯥ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯇꯧꯖꯔꯔꯣꯏ ꯅꯪꯉꯣꯟꯗ ꯐꯣꯟꯁꯦ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯄꯥꯏꯍꯟꯗꯕ꯭ꯔꯕ ꯑꯩꯈꯣꯏꯅ ꯃꯇꯥꯡ ꯃꯇꯝ ꯆꯥꯅ ꯁꯤꯖꯤꯟꯅꯧ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯂꯥꯏꯔꯤꯛ ꯉꯥꯏꯍꯥꯛ ꯄꯥꯕꯗꯨꯗ ꯑꯗꯨꯛꯅ ꯄꯨꯛꯅꯤꯡ ꯆꯪꯗ꯭ꯔꯗꯤ ꯀꯃꯥꯏ ꯃꯤ ꯑꯣꯏꯗꯧꯔꯤꯒꯦ ꯔꯥꯅꯤ ꯆꯪꯁꯤꯟꯗꯨꯅ ꯃꯄꯨꯔꯣꯏꯕꯕꯨ ꯈꯥꯝꯖꯩ
ꯌꯥꯔꯦꯁꯦ ꯑꯉꯥꯡꯅꯤ ꯀꯩꯗꯧꯔꯒꯦ ꯃꯇꯨꯡ ꯇꯧꯗꯅꯕ ꯐꯖꯅ ꯍꯥꯏꯔꯒ ꯂꯣꯏꯔꯦ ꯅꯤꯡꯊꯦꯝ ꯆꯩꯗꯨ ꯍꯨꯟꯗꯣꯛꯑꯝꯗꯨꯅ ꯁꯥꯎꯅ ꯅꯪꯀꯣ ꯍꯥꯏꯔꯤꯁꯤꯅꯦ ꯑꯩꯅ ꯃꯄꯨꯔꯣꯏꯕ ꯆꯪꯈ꯭ꯔꯕꯗ ꯔꯥꯅꯤ ꯃꯆꯥꯕꯨ ꯆꯤꯡꯈꯠꯇꯨꯅ ꯅꯄꯥꯁꯦ ꯃꯆꯤꯡ ꯐꯠꯇꯦ ꯁꯥꯊꯤ ꯈꯪꯅ ꯈꯪꯅ ꯀꯩꯗꯧ ꯂꯝ ꯍꯦꯜꯂꯨꯏꯅꯣ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯅꯪꯕꯣ ꯂꯩꯁꯤꯍꯦꯟꯕꯤ ꯁꯨꯠ ꯀꯞꯇꯨꯅ ꯇꯨꯃꯤꯟ ꯂꯩ ꯌꯥꯔꯦꯁꯦ ꯇꯣꯛꯑꯣ ꯏꯃꯥꯅ ꯆꯥꯛ ꯏꯁꯤꯡꯒ ꯂꯣꯏꯅ ꯊꯤꯗꯅ ꯂꯩꯔꯕꯅꯤ ꯅꯪ ꯂꯥꯏꯔꯤꯛ ꯄꯥꯕ ꯂꯣꯏꯔ ꯆꯥꯅꯕ ꯍꯥꯏꯗꯅ ꯆꯥꯛ ꯆꯥꯊꯣꯛꯂꯨꯔꯁꯤ ꯂꯥꯛꯑꯣ ꯏꯃꯥ ꯑꯩ ꯆꯥꯅꯤꯡꯗ꯭ꯔꯦ ꯍꯩ ꯅꯄꯥꯅ ꯍꯦꯟꯅ ꯁꯥꯎꯅꯕ ꯊꯕꯛꯁꯤꯅꯨ ꯂꯥꯛꯑꯣ ꯂꯝꯅ ꯍꯦꯜꯂꯤꯕ ꯋꯥꯔꯧ ꯄꯨꯛꯂꯧꯅ ꯆꯥꯎꯒꯜꯂꯤꯕ ꯔꯥꯅꯤꯅ ꯊꯦꯝꯗꯨꯅ ꯃꯆꯥꯕꯨ ꯆꯥꯛꯈꯨꯝꯗ ꯄꯨꯁꯤꯜꯂꯛꯇꯨꯅ ꯗꯥꯏꯅꯤꯡ ꯆꯤꯌꯔ ꯑꯃ ꯆꯤꯡꯊꯣꯛꯇꯨꯅ ꯐꯝꯍꯜꯂꯤ ꯅꯤꯡꯊꯦꯝ ꯃꯆꯥꯅꯨꯄꯤꯗ ꯌꯦꯡꯂꯛꯏ ꯐꯅ ꯁꯥꯎꯅꯤꯡꯕ ꯂꯩꯔꯕꯁꯨ ꯅꯥꯏꯇꯣꯝ ꯌꯥꯎꯖꯕꯤ ꯃꯆꯥꯅꯤ ꯆꯥꯛ ꯀꯨꯞꯂꯤꯗꯨ ꯃꯈꯨꯝ ꯍꯥꯡꯗꯣꯛꯇꯨꯅ ꯏꯟꯁꯥꯡ ꯈꯔ ꯀꯣꯊꯗꯨꯅ ꯃꯆꯥꯒꯤ ꯄꯨꯈꯝꯗ ꯍꯥꯞꯄꯤꯔꯛꯏ ꯂꯩꯁꯤꯍꯦꯟꯕꯤ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯂꯦ ꯂꯦꯞꯂꯨꯔꯕ ꯃꯄꯤꯗꯨ ꯅꯍꯧꯅꯅ ꯆꯤꯟꯊꯔꯛꯏ ꯅꯤꯡꯊꯦꯝ ꯍꯧꯒꯠꯇꯨꯅ ꯂꯥꯛꯂꯒ ꯃꯆꯥꯒꯤ ꯃꯀꯣꯛꯇ ꯇꯞꯅ ꯅꯥꯟꯕꯤ ꯁꯦ ꯀꯩꯒꯤ ꯀꯞꯄꯤꯅꯣ ꯇꯣꯛꯑꯣꯁꯦ ꯀꯞꯀꯅꯨ ꯏꯆꯥꯊꯣꯏꯕꯤ ꯕꯕꯥꯅ ꯏꯆꯥꯕꯨ ꯐꯍꯟꯅꯤꯡꯃꯟꯕꯩ ꯇꯧꯕꯅꯤ ꯃꯄꯤꯗꯨꯁꯨ ꯇꯩꯊꯣꯛꯄꯤꯔꯛꯏ ꯑꯗꯨꯒ ꯆꯥꯛꯇꯨ ꯇꯣꯠꯇꯨꯅ ꯃꯆꯥꯗ ꯏꯟꯕꯤ ꯏꯄꯥꯅ ꯏꯆꯥꯒꯤ ꯆꯥꯛ ꯏꯟꯊꯣꯛꯀꯦ ꯉꯁꯤꯗꯤ ꯃꯔꯝ ꯃꯣꯛꯄꯅꯤ ꯏꯆꯥꯗꯤ ꯂꯩꯁꯤꯍꯦꯟꯕꯤ ꯏꯜꯂꯤꯕ ꯆꯥꯛꯇꯨ ꯇꯞꯅ ꯆꯥꯏ ꯅꯤꯡꯊꯦꯝꯁꯨ ꯃꯆꯥꯕꯨ ꯃꯈꯨꯠ ꯍꯥꯝꯍꯟꯗ꯭ꯔꯦ ꯃꯥꯅ ꯑꯣꯏꯅ ꯏꯟꯕꯤ ꯁꯣꯝꯗꯅ ꯂꯤꯡꯖꯦꯜꯗꯣ ꯆꯥꯛ ꯏꯟꯁꯥꯡ ꯍꯥꯞꯄ ꯂꯣꯏꯔꯒ ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯧꯗꯨꯗ ꯀꯥꯗ ꯀꯥꯗꯨꯅ ꯆꯥꯛ ꯆꯥꯁꯤ ꯀꯔꯝ ꯍꯥꯏꯔꯨꯅꯤ ꯈꯟꯖꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯅꯦꯝ ꯑꯣꯏꯔꯤꯕꯤ ꯂꯩꯃꯅ ꯕꯦꯝ ꯏꯕꯨꯡꯉꯣꯗꯣ ꯆꯥꯛ ꯆꯥꯔꯁꯦ ꯍꯥꯏꯔꯨꯔꯣ ꯂꯤꯡꯖꯦꯜ ꯀꯥꯗꯨꯗ ꯍꯟꯗꯨꯅ ꯆꯪꯕꯗꯤ ꯇꯜꯂꯕꯅꯤ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇꯕꯅ ꯍꯣꯏ ꯏꯃꯥ ꯍꯥꯏꯔꯝꯗꯨꯅ ꯀꯥ ꯇꯝꯅ ꯀꯥꯔꯛꯏ ꯊꯣꯡꯗꯨ ꯏꯍꯥꯡ ꯍꯥꯡꯗꯣꯛꯇꯨꯅ ꯂꯩꯔꯝꯃꯤ ꯃꯉꯥꯜꯅ ꯃꯈꯥꯗ ꯇꯨꯝꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯅꯨꯄꯤꯗꯨ ꯇꯥ ꯆꯪꯁꯤꯜꯂꯛꯏ ꯋꯥꯏꯟ ꯕꯣꯇꯜ 4-5ꯁꯨ ꯂꯩꯃꯥꯏꯗ ꯇꯥꯔꯤ ꯃꯁꯥ ꯅꯣꯝꯗꯨꯅ ꯇꯞꯅ ꯍꯧꯗꯣꯛꯏ ꯗꯗꯥꯎ ꯁꯦ ꯇꯥꯕ꯭ꯔꯣ ꯍꯧꯒꯠꯂꯣ ꯅꯨꯄꯥꯗꯣ ꯅꯤꯁꯥꯒꯤ ꯃꯌꯥꯏꯅ ꯃꯃꯤꯠ ꯄꯥꯡꯂꯛꯇꯦ ꯂꯤꯡꯖꯦꯜ ꯇꯞꯅ ꯀꯧꯏ ꯃꯁꯥ ꯅꯣꯝꯗꯨꯅ ꯗꯗꯥ ꯇꯥꯕ꯭ꯔꯣꯁꯦ ꯐꯃꯨꯡꯗ ꯇꯨꯝꯃꯨ ꯂꯥꯛꯑꯣꯕ ꯑꯍꯤꯡꯕꯁꯤꯗ ꯅꯥꯔꯅꯤꯌꯦ ꯃꯉꯥꯜ ꯃꯃꯤꯠꯇꯨ ꯎꯏꯔꯨꯝ ꯄꯥꯡꯂꯛꯏ ꯃꯅꯝꯗꯣ ꯌꯥꯝꯗꯤ ꯍꯩꯅꯗ꯭ꯔꯕꯅꯤ ꯅꯨꯄꯤꯗꯣ ꯃꯤꯀꯨꯞꯁꯤꯗ ꯍꯩꯅꯗꯦ ꯍꯥꯏꯗꯨꯅ ꯂꯩꯊꯣꯛꯄ ꯌꯥꯕ ꯑꯣꯏꯗꯕꯅ ꯅꯨꯄꯥꯗꯨꯕꯨ ꯅꯝꯐꯨꯗ ꯍꯧꯒꯠꯍꯜꯂꯤ ꯉꯥꯛꯇꯨꯅ ꯐꯃꯨꯡ ꯃꯅꯥꯛ ꯇꯝꯅ ꯄꯨꯁꯤꯜꯂꯛꯇꯨꯅ ꯐꯝ ꯊꯥꯗꯨꯅ ꯅꯤꯡꯊꯤꯅ ꯁꯦꯝꯂꯕ ꯐꯃꯨꯡꯗꯨꯗ ꯍꯤꯞꯊꯍꯜꯂꯤ ꯑꯗꯨꯒꯨꯝꯕ ꯅꯨꯄꯥ ꯑꯃꯒꯤ ꯁꯛꯐꯝ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤꯕꯅ ꯅꯨꯄꯤꯗꯨ ꯃꯊ꯭ꯋꯥꯏ ꯏꯅꯨꯡ ꯅꯨꯡꯉꯥꯏꯖꯗꯦ ꯅꯨꯄꯥꯗꯨꯕꯨ ꯊꯝꯂꯝ ꯊꯣꯛꯈꯤꯒꯦ ꯇꯧꯔꯝꯕꯅꯤ ꯃꯉꯥꯜ ꯅꯨꯄꯤ ꯃꯥꯒꯤ ꯃꯈꯨꯠ ꯐꯥꯗꯨꯅ ꯃꯃꯤꯠꯇꯤ ꯄꯥꯡꯊꯣꯛꯇ ꯃꯪꯂꯥꯟꯒꯨꯝ ꯈꯣꯟꯖꯦꯜ ꯅꯤꯛꯅ ꯕꯦꯝ ꯗꯗꯥꯒꯤ ꯊꯋꯥꯏ ꯂꯝꯍꯦꯟꯕ ꯑꯩꯕꯨ ꯋꯥꯔꯛꯂꯝꯗ ꯀꯩꯒꯤ ꯅꯥꯗꯣꯝ ꯇꯨꯃꯤꯟ ꯏꯐꯝꯗ ꯋꯥꯍꯩ ꯑꯃꯠꯇꯁꯨ ꯍꯥꯏꯔꯝꯗ ꯀꯦꯀꯨ ꯂꯣꯠꯀꯦ ꯈꯜꯂꯤꯅꯣ ꯅꯪ ꯎꯗꯅ ꯁꯦꯀꯦꯟ ꯑꯃ ꯐꯥꯎ ꯂꯩꯕ ꯉꯝꯗꯕ ꯑꯩꯅ ꯅꯪ ꯌꯥꯎꯗꯅ ꯀꯔꯝ ꯍꯤꯡꯉꯨ ꯍꯥꯏꯕꯅꯣ ꯊꯋꯥꯏ ꯅꯪꯅ ꯍꯛꯆꯥꯡ ꯑꯩꯕꯨ ꯊꯥꯗꯣꯛꯂꯝꯂꯕꯗ ꯍꯛꯆꯥꯡ ꯃꯥꯁꯨ ꯄꯣꯊꯥꯔꯒꯦ ꯅꯤꯡꯉꯥꯏ ꯇꯧꯔꯛꯂꯦ ꯕꯦꯝ ꯑꯔꯣꯏꯕ ꯑꯣꯏꯔꯁꯨ ꯅꯪꯒꯤ ꯈꯣꯟꯖꯦꯜꯗꯣ ꯑꯃꯨꯛꯇꯪ ꯑꯣꯏꯔꯁꯨ ꯇꯥꯍꯟꯕꯤꯌꯨꯕ ꯂꯤꯡꯖꯦꯜ ꯅꯨꯄꯥ ꯑꯃꯒꯤ ꯋꯥꯍꯩꯗꯨꯅ ꯊꯃꯣꯏꯗ ꯂꯩꯔꯝꯕ ꯑꯁꯥꯎꯕ ꯋꯥꯔꯧꯕ ꯈꯨꯗꯤꯡ ꯀꯣꯛꯈ꯭ꯔꯒꯨꯝ ꯇꯞꯅ ꯃꯅꯥꯛ ꯆꯪꯁꯤꯜꯂꯛꯏ ꯇꯞꯅ ꯅꯨꯡꯁꯤꯅ ꯀꯧꯖꯩ ꯗꯗꯥ ꯅꯨꯄꯤ ꯃꯥꯕꯨ ꯃꯤꯀꯨꯞꯁꯤꯗ ꯀꯅꯥꯅꯤ ꯍꯥꯏꯅ ꯋꯥꯈꯜꯗ ꯈꯜꯂꯛꯄꯅꯣ ꯃꯁꯥ ꯈꯪꯗ ꯃꯊꯥꯗ ꯆꯤꯡꯁꯤꯟꯗꯨꯅ ꯀꯣꯟꯁꯤꯟꯈꯤ ꯑꯣꯏꯈꯤ ꯐꯤꯖꯤ ꯃꯥꯒꯤ ꯃꯄꯨꯁꯨ ꯁꯝꯂꯥꯡ ꯃꯥꯁꯨ ꯈꯣꯝꯒꯠꯈꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯅ ꯀꯔꯤꯕꯨ ꯊꯣꯛꯂꯤꯒꯕ ꯆꯤꯡꯅꯕ ꯂꯩꯇ ꯀꯠꯊꯣꯛꯈ꯭ꯔꯦ ꯅꯨꯄꯤ ꯃꯥꯅꯁꯨ ꯊꯋꯥꯏ ꯍꯛꯆꯥꯡ ꯑꯃꯠꯇ ꯑꯣꯏꯈ꯭ꯔꯦ ꯃꯤꯀꯨꯞꯁꯤꯗ ꯑꯣꯏꯍꯟꯁꯤ ꯅꯨꯡꯁꯤ ꯇꯥꯡꯀꯛ ꯅꯨꯡꯁꯤꯕ ꯄꯨꯡꯐꯝ
ꯃꯃꯜ ꯂꯩꯕ ꯃꯤꯀꯨꯞ ꯂꯣꯏꯕ ꯅꯥꯏꯗꯕ ꯅꯨꯡꯁꯤ ꯏꯄꯥꯛꯁꯤꯗ ꯇꯥꯎꯊꯃꯤꯟꯅꯔꯤꯕ ꯊꯋꯥꯏ ꯑꯅꯤ ꯃꯤꯀꯨꯞꯁꯦ ꯃꯥꯡꯍꯟꯒꯨꯝꯁꯤꯕ ꯏꯟꯊꯣꯛꯀꯦ ꯍꯣꯠꯅꯈ꯭ꯔꯦ ꯊꯃꯣꯏꯅ ꯀꯌꯥꯔꯛ ꯂꯥꯞꯅ ꯊꯝꯒꯦꯁꯨ ꯃꯅꯤꯡꯕꯅꯤ ꯑꯗꯨꯕꯨ ꯉꯝꯈꯤꯗ꯭ꯔꯦ ꯊꯃꯣꯏꯗꯨꯅ ꯉꯝꯗꯨꯅ ꯊꯝꯈ꯭ꯔꯦ ꯇꯁꯦꯡꯕ ꯅꯨꯡꯁꯤꯕꯒꯤ ꯃꯃꯤ ꯑꯃ